ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯀꯨ ꯑꯣꯠꯄꯤ ꯃꯧ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄꯦꯄꯦ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯍꯥꯟꯕ ꯌꯦꯟꯈꯣꯡ ꯈꯣꯡꯈ꯭ꯔꯦ꯫ ꯎꯆꯦꯛ ꯋꯥꯌꯥꯅ ꯃꯀꯣꯟꯗꯒꯤ ꯆ꯭ꯔꯤꯛ ꯆ꯭ꯔꯤꯛ ꯈꯣꯡꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯍꯧ ꯉꯟꯕ ꯇꯣꯟꯖꯥꯎ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ꯫ ꯃꯈꯣꯡ ꯑꯗꯨꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯇꯥꯗ꯭ꯔꯤꯉꯩ ꯃꯈꯨꯠꯅ ꯂꯥꯏꯕꯛ ꯍꯥꯟꯅ ꯀꯠꯂꯤ꯫ ꯂꯥꯏꯕꯛ ꯀꯠꯇꯨꯅ ꯀꯨꯝꯊꯩ, ꯑꯗꯨꯒ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯥꯡꯒꯣꯜ ꯃꯇꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯆꯤꯡꯈꯩ ꯑꯣꯟꯗꯨꯅ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯄꯨ ꯃꯕꯨꯛꯅꯤꯡ ꯆꯪꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯇꯣꯟꯖꯥꯎ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯂꯣꯏꯈ꯭ꯔꯦ, ꯏꯔꯨꯖꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯏꯪꯈꯣꯜꯒꯤ ꯑꯋꯥꯡ ꯊꯪꯕ ꯆꯤꯊꯦꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨ ꯇꯝꯅ ꯃꯍꯥꯛ ꯆꯠꯂꯤ꯫ ꯂꯥꯏꯒꯤ ꯈꯨꯕꯝ ꯑꯗꯨꯗ ꯃꯩꯔꯥ ꯊꯥꯟꯗꯨꯅ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯇꯣꯟꯖꯥꯎ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃꯈꯛꯅꯤ꯫ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯥꯏꯅꯤꯡꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯂꯩꯔꯛꯏ꯫ ꯇꯁꯦꯡꯅ ꯆꯤꯉꯨ ꯂꯥꯏꯃꯛ ꯇꯣꯡꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯒꯜ ꯇꯧꯕ ꯑꯁꯤꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯂꯥꯏꯅꯤꯡꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏꯅꯤꯡꯕꯁꯨ ꯂꯣꯏꯔꯦ, ꯃꯊꯟꯇ ꯍꯥꯏꯖꯩ꯫ ꯂꯣꯏꯔꯦꯗꯅ, ꯁꯤꯠꯄ ꯁꯦꯡꯕ ꯇꯧꯔꯤꯉꯩ ꯃꯇꯝꯁꯦ ꯍꯦꯛꯇ ꯊꯦꯡꯗꯣꯛꯈꯤꯕ꯫ ꯐꯅ ꯉꯟꯅꯗꯤ ꯍꯧꯒꯠꯆꯕꯅꯦ ꯑꯩꯁꯦ, ꯃꯇꯝꯁꯤꯕꯨ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯄꯪꯊꯦꯡꯃꯛ ꯊꯦꯡꯗ꯭ꯔꯤꯕꯗꯤ ꯃꯥꯜꯂꯤꯁꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯏꯃꯧ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯃꯥꯜꯂꯤꯅꯦ꯫ ꯀꯔꯝ ꯇꯧꯅꯤ ꯃꯈꯣꯏ ꯑꯁꯤꯕꯨ? ꯀꯔꯤꯁꯨ ꯋꯥꯈꯜ ꯇꯥꯗꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯉꯥꯏ, ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ, ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯇꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦꯅꯦ꯫ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯏꯃꯨꯡꯅꯤ, ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯃꯨꯡꯁꯤ ꯀꯔꯤꯅꯣꯃ ꯇꯧꯔꯕꯅꯤ꯫ ꯇꯣꯟꯖꯥꯎ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯩꯁꯦ ꯊꯕꯛ ꯑꯃꯁꯨ ꯆꯠꯀꯗꯧꯔꯤꯕꯅꯤ, ꯆꯥꯛꯀ ꯆꯥꯕ ꯅꯪꯒꯗꯕ ꯖꯥꯠ ꯅꯠꯇꯦꯗ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯨꯅꯤ? ꯆꯥꯗꯅ ꯑꯗꯨꯝ ꯆꯠꯈꯤꯕ ꯇꯥꯕꯅꯤꯗꯣ꯫ ꯍꯦ ꯇꯣꯟꯖꯥꯎ, ꯅꯪꯒꯤ ꯂꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯗꯀꯣ꯫ ꯅꯪꯒꯤ ꯅꯨꯄꯤꯅꯁꯨ ꯉꯟꯅ ꯍꯨꯟꯗꯣꯛꯄꯤꯔꯝ, ꯑꯣꯟꯊꯣꯛꯄ ꯐꯤꯕꯝꯅꯤꯗꯀꯣ꯫ ꯇꯣꯟꯖꯥꯎ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯐꯤ ꯑꯗꯨ ꯍꯣꯡꯗꯣꯛꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯇꯣꯝꯆꯥ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ, ꯃꯄꯥꯜꯗ ꯊꯣꯛꯏ꯫ ꯌꯥꯝꯅ ꯊꯦꯡꯂꯝꯂꯦꯗꯅ, ꯊꯕꯛ ꯆꯠꯀꯗꯕꯅꯤ ꯇꯧꯔꯤꯁꯦ, ꯑꯩꯕꯨ ꯑꯃꯨꯛ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ꯫ ꯑꯌꯤꯡꯕꯤ, ꯍꯩ ꯑꯌꯤꯡꯕꯤ, ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ, ꯅꯨꯃꯤꯠꯁꯦ ꯑꯥ ꯌꯧꯔ ꯂꯩꯔꯝꯂꯦ꯫ ꯑꯩ ꯊꯕꯛ ꯆꯠꯀꯗꯣꯏꯅꯤ, ꯆꯥꯛ ꯊꯦꯡꯅꯤꯀꯣ꯫ ꯇꯣꯝꯆꯥꯅ 3-4ꯔꯛ ꯂꯥꯎꯔꯕ ꯃꯇꯨꯡꯗ ꯑꯌꯤꯡꯕꯤ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯅꯣꯡꯕꯨ ꯉꯥꯟꯗ꯭ꯔꯤ, ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕ ꯑꯗꯨꯅ? ꯍꯧꯖꯤꯛꯄꯨ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯀꯥꯏꯅ? ꯇꯨ, ꯅꯨꯃꯤꯠꯁꯦ ꯀꯗꯥꯏ ꯌꯧꯈ꯭ꯔꯒꯦ ꯌꯦꯡꯉꯣ꯫ ꯑꯁꯤ ꯌꯧꯔꯒ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯃꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯣ ꯃꯇꯨꯡꯗ ꯇꯧꯕꯤꯒꯅꯨ꯫ ꯃꯁꯤ ꯉꯥꯡꯅꯕꯁꯨ ꯌꯥꯗꯦ꯫ ꯍꯩ, ꯑꯩ ꯊꯕꯛ ꯆꯠꯀꯗꯣꯏꯅꯤ, ꯆꯥꯛ ꯉꯜꯂꯨ꯫ ꯊꯨꯅ ꯑꯃꯨꯛꯇ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯀꯣ ꯅꯪ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯑꯩꯗꯤ꯫ ꯅꯪꯒꯤ ꯊꯕꯛꯇꯣ ꯉꯁꯤꯗꯤ ꯆꯠꯂꯨꯔꯅꯨ, ꯂꯦꯞꯊꯣꯛꯎ꯫ ꯍꯩ, ꯊꯕꯛ ꯁꯨꯕꯗꯨ ꯂꯦꯞꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯆꯥꯅꯤ? ꯍꯥ, ꯀꯔꯤꯅꯣꯕ ꯆꯥꯗꯣꯏꯁꯦ? ꯋꯥꯆꯣꯏ ꯉꯥꯡꯂꯒꯅꯨ, ꯁꯠ ꯇꯧꯔꯣ, ꯑꯩ ꯃꯅꯤꯡ ꯆꯪꯂꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯁꯨꯛꯇꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯏꯃꯨꯡꯗꯒꯤ ꯇꯣꯟꯖꯥꯎ ꯊꯣꯛꯂꯛꯏ꯫ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯤ, ꯐꯩꯖꯣꯝ ꯑꯃ ꯁꯦꯠꯂꯤ꯫ ꯑꯌꯤꯡꯕꯤꯅ ꯍꯥꯏ, ꯄꯥꯕꯨꯡ, ꯀꯗꯣꯝꯗꯅ ꯊꯣꯛꯄꯤꯔꯛꯂꯤꯕ ꯑꯗꯨꯕꯣ? ꯊꯕꯛ ꯑꯃꯇ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯊꯕꯛ ꯆꯠꯄ ꯍꯥꯏꯕ? ꯄꯥꯕꯨꯡꯅ ꯈꯔ ꯌꯥꯍꯧ ꯉꯟꯕ ꯍꯥꯏꯕꯗꯨ ꯊꯣꯛꯏ꯫ ꯆꯥꯛ ꯀꯥꯏꯁꯦ ꯈꯔ ꯉꯟꯅ ꯊꯣꯡꯗꯣꯛꯄ ꯌꯥꯗꯕ꯭ꯔꯣ? ꯑꯩꯁꯦ ꯅꯀꯨꯅꯤꯅꯦ, ꯃꯗꯨꯕꯨ ꯅꯀꯨ ꯑꯃꯗ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯣ? ꯁꯤꯕꯨ ꯀꯩꯗꯧꯒꯦ? ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯑꯉꯝ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯈꯛ ꯍꯥꯏꯒꯅꯨꯀꯣ, ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯄꯥꯕꯨꯡꯒꯤ ꯋꯥꯁꯤꯗꯤ ꯑꯩ ꯑꯁꯤꯕꯨ ꯌꯥꯝꯅ ꯃꯔꯤꯟ ꯇꯟꯕ, ꯁꯨꯅꯤꯡꯗꯕꯤ ꯑꯃ ꯑꯣꯏꯅ ꯎꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯍꯣ ꯄꯥꯕꯨꯡ, ꯅꯕꯤ ꯑꯃ ꯑꯩ ꯂꯩꯕꯒꯤꯅꯦ,
Yum masina yum ama oina panba ngamlibasi. Adubu pumnamak asya ay ithandana loina hotnaw haiba adumadi ay su ngamsilaktre. Ho ay se mi awawa masak khangine. Tonjau mamong nupiga manaduna awai akum tauruba yadre haina khanduna ningsa kanglon yengduna makhong adu thangba hawi ayeng binalaw hawi. Aigi wa madatabi na ba mi imong asidane lairaroi kanagi chak thongba ngamde nakhoi myamgi hotnabada iru iyang ase teklabane. Ayeng bigi machanupa chahi 8 muk suraba lemjadu thoklei aduga mamada hai. Ima pupuna jakribase kadaidano ho khangjade ai hai tumma hogalaklabadi nachinna yadu singdo uro. Hoi ma ngangna ayengbi imongda changkhirami lemjana hadi ama tawduna maning aduda iruzari madubo ayingbine hek orure mahakna lawi. Hai karino nangna tawribado ayuksida kanana nangonda iruzau haina hairibado yengone soinana nawa taribasi. Lemjana khummi ima iruzadabi kamaina lai khurumdoino lai khurumge haiduna iruzarine. Hai kanagi lai khurumba nangonda kanana lai khurum haibage. Pupugi lai khurumpham masida khurumdone mashi yamna ngangnabu wadori ayuksida iruzaribada soidana naba tare yamna thuna loisiluko. Lemja mamabu kibadagi sachat loisilli madugi matungni mamabu udringaida laisang aduda changduna lai khurummi mabukningda asumna khalli. He sor aikhoi mase yamna phatte pupudu su thina tawbi aidi pupubu yamna nungsi pupugi matau tamlaga numit khudingi lai adum khurumni imana yadrasu lona adum khurumni adui sor aikhoi mase karam kanda mabuk phalakadoino madine khangba pupudaga chakitang pijabajani asumna mahakna lai khurummi somdana tomchana thabak chatnaba mafi marol setchilli phirol setpadi loirise eigi nupidubu chak loiraba jala. Ayingbi ho ayingbi nangbu chak loirabro asi haiduna chakumda changi chakum aduda yengluba matamdadi magi nupina chak thongatpa hauda ngaiduna leiramribadu uri maduda hai. Haujikta chak thongatpa hauriba aina ngasaina nangonda chak thuna thongo haina haikraba natro aduga haujikta nupi aina asumna thabak chatpada chara helibase masing thingamdreko ai sibu kari oina uge thongo hairaga phatek de thongba yabra aina asumna koi haiba khanglabadi nangna ngan ta he hogalaga thongjabadi kaidoba nupi ai khoi sibu chak thongnaba phi sunaba khakni haina khanbo wakhalda thadukpiu ai khoi sumine kad omdagi wahai mayam pilabani hairiba shine ai chaka mata jajararoi ai asi haiduna mapalda thokhirami aying bisu mapalda thuna thoklai aduga mapuroibada hai. Noigi thabak supam haidubu cheng chaka amata leitabro leite thabak supam dabu kadai de ki cheng chakno aikhoina thabak sori base to chingda khanglabra nangna sumaina chara helaga thabak suba chatpase aini hena nungai ponte pharisi hayeng tagi yahau kharangan bangam ri yenglage o chak to nangna thanta thonglaga nangna thanta pena chahoro yarabra nanai ai chachakhrage asi haiduna tomcha thabak suba chatkre aying bisu sakhumda changduna thongliba chak ado loisinaba hotnei somdana maru kokpa lamboiba mayam amana lampakta phamduna leiri tonjau su thabak ama chatlubadagi halakpani lampakta lamboiba mayam ama phamduna leiribado mahak su uri lamboiba mayam phamduna leirine mushida aigi taw lamboiba singa dusu soidana yaurumgani unadabu bukuire amukta changsilukhige asi haiduna changsilami iboton kauba ahal mahaka chahi lenga oiba amana kauri tonjau nangbu kadom chatluribano tonjau na mamai phat leisinduna itaw iboton nangnina aina thira ise udaba kuireda phana kuirebu unakhidaba nangsu somda pakna laktraba maline laktre ahalga osilakpa sida toini hek chathokpa sungamdre sheshe shida ngai hak phamina khisi awa nungai wari sana khisi hoi asi haiduna makhoi ani phamthamine iboto na hangi haujik pugadom da chatpirubano
ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯗꯨꯅ ꯆꯠꯂꯨꯕꯅꯤ. ꯅꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯝꯄꯥꯛ ꯑꯁꯤꯗ ꯂꯩꯕꯁꯤ ꯎꯕꯗ ꯅꯪ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯎꯅꯒꯦꯅ ꯆꯪꯂꯛꯂꯤꯕꯅꯤ. ꯑꯣ, ꯀꯝꯗꯧꯔꯤ ꯏꯇꯥꯎ? ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯐꯅ ꯁꯣꯟꯖꯤꯜꯂꯝꯂꯦ. ꯏꯇꯥꯎ ꯏꯕꯨꯡꯉꯣ, ꯇꯥꯏꯕꯪ ꯃꯤꯒꯤ ꯄꯨꯟꯁꯤꯅꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯄꯨꯟꯁꯤꯅꯤ ꯍꯥꯏꯕꯒꯦ? ꯑꯩꯒꯤꯁꯨ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯌꯧꯔꯛꯂꯕ ꯃꯥꯜꯂꯤ. ꯀꯨꯏꯅ ꯂꯩꯈꯤꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ. ꯑꯗꯨꯝꯅꯒ ꯍꯥꯏꯈꯤꯅꯣ. ꯀꯨꯏꯅ ꯁꯥꯡꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯈꯤꯁꯤ. ꯏꯇꯥꯎ, ꯑꯃꯔꯣꯝꯗ ꯅꯣꯏꯒꯤ ꯑꯁꯨꯃꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯄꯨꯂꯞ ꯂꯩꯕ ꯑꯁꯤꯅꯕꯨ ꯍꯦꯟꯅ ꯐꯕꯖꯥꯠꯅꯤꯗ. ꯌꯨꯝꯗꯗꯤ ꯏꯃꯧꯃꯛꯀꯤ ꯁꯛꯇꯥꯅꯤ, ꯏꯆꯥꯅꯨꯄꯥꯃꯛꯀꯤ ꯃꯑꯣꯡꯅꯤ, ꯃꯤꯠꯁꯦ ꯅꯥꯈ꯭ꯔꯕ. ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯄꯨꯟꯅ ꯍꯦꯛ ꯂꯩꯔꯁꯤ ꯀꯩꯅꯣ. ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯂꯥꯏ ꯅꯤꯡꯕ ꯂꯝꯕꯣꯏꯕ ꯉꯥꯛꯇꯅꯤ. ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯗ ꯂꯩꯔꯁꯤ. ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯝꯃꯤ. ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯏꯄꯥ ꯏꯄꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯏ ꯅꯤꯡꯂꯛꯈꯤꯕꯅꯤ. ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯑꯩ ꯅꯤꯡꯂꯤ. ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯗꯤ ꯏꯃꯧ ꯅꯨꯄꯤꯅꯗꯤ ꯈꯛ ꯌꯥꯗꯦ. ꯂꯥꯏ ꯅꯤꯡꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯤ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯥꯏꯔꯤ. ꯃꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔ ꯃꯈꯣꯏꯁꯨ. ꯂꯥꯏꯕꯨ ꯑꯗꯨꯝꯅ ꯈꯟꯕꯗꯤ ꯃꯈꯣꯏ ꯂꯥꯟꯒꯅꯤꯀꯣ. ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯑꯁꯤ ꯂꯨꯈ꯭ꯔꯕ. ꯃꯈꯣꯏꯒ ꯃꯥꯟꯅꯕ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯦ. ꯏꯇꯥꯎ, ꯇꯥꯔꯁꯨ ꯇꯥꯗꯕ ꯁꯥꯔꯦ, ꯈꯪꯂꯕꯁꯨ ꯈꯪꯗꯕ ꯁꯥꯔꯦ. ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕꯗꯤ ꯑꯁꯨꯝ ꯂꯩꯔꯒꯦ. ꯏꯕꯣꯇꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯗꯨꯗꯤ ꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯁꯦ ꯍꯥꯏꯕ. ꯂꯦꯝꯍꯧꯔꯤꯕ ꯃꯇꯝ ꯈꯔ ꯑꯗꯨꯗꯤ ꯏꯅꯤꯡꯇꯝꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯃꯄꯨ ꯃꯥꯒꯤ ꯈꯨꯌꯥꯈꯥꯗ ꯆꯪꯈꯤꯕꯅ ꯐꯠꯇꯕ꯭ꯔꯅꯦ? ꯐꯩ, ꯌꯥꯝꯅ ꯐꯕ ꯋꯥꯅꯤ. ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯌꯦ. ꯃꯍꯥꯛꯇꯤ ꯃꯄꯨ ꯑꯩꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯕ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯔꯨꯖꯩ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏ ꯈꯨꯔꯨꯝꯃꯤ. ꯑꯩꯒꯤ ꯁꯥꯒꯩꯒꯤ ꯑꯁꯦꯡꯕ ꯏ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯣꯏꯅꯤ. ꯃꯍꯥꯛꯀꯨꯝꯕ ꯏꯁꯨ ꯑꯃ ꯐꯪꯖꯕꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ. ꯃꯍꯥꯛꯀꯤ ꯈꯟꯕꯗ ꯑꯩ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯊꯣꯛꯄ ꯉꯝꯗꯦ. ꯍꯥꯏꯔꯤꯕ ꯑꯁꯤꯅꯗꯤ ꯅꯁꯨ ꯅꯨꯄꯥꯗꯨꯅ ꯅꯪꯁꯤ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ ꯁꯤꯅꯤꯅꯦ. ꯏꯇꯥꯎ, ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯁꯦꯟꯐꯝꯗꯤ ꯑꯉꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯤꯉꯩ ꯑꯁꯤꯗꯅꯤ. ꯃꯇꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯂꯝꯕꯤꯗ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯍꯧꯒꯗꯕꯅꯤ. ꯃꯍꯥꯛꯊꯛ ꯅꯪꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯉꯥꯛꯄ ꯉꯝꯕ ꯑꯣꯏꯁꯅꯨ. ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯊꯪ ꯁꯥꯟꯅꯔꯤ. ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ. ꯑꯌꯤꯡꯕꯤ ꯃꯊꯟꯇ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯂꯤ. ꯃꯅꯥꯛꯇꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯐꯝꯂꯤ. ꯑꯌꯤꯡꯕꯤꯅ, ꯅꯨꯄꯥꯅꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ. ꯅꯍꯥꯟ ꯃꯈꯩꯗꯤ ꯉꯟꯅ ꯍꯜꯂꯛꯄꯅꯤ. ꯀꯩꯗꯧꯕ ꯌꯥꯎꯔꯨꯕꯅꯣ ꯈꯪꯗꯦ. ꯂꯦꯝꯖꯥꯅ ꯃꯃꯥꯗ ꯍꯥꯏ. ꯍꯣꯏ ꯃꯥ, ꯏꯃꯥꯅ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯕꯗꯨꯗ ꯇꯥꯅꯤꯡꯉꯝꯃꯔꯣꯏ. ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯊꯦꯡꯅ ꯌꯨꯝꯗ ꯍꯜꯂꯛꯂꯤꯕꯁꯦ. ꯍꯥꯏ, ꯅꯪ ꯀꯔꯤ ꯈꯪꯉꯤ? ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯐꯔꯣꯏꯗꯧꯔꯤꯌꯦ ꯃꯁꯤ. ꯑꯩꯕꯨ ꯐꯔꯣꯏꯗꯧꯔꯤ ꯀꯥꯏꯗꯅ. ꯏꯃꯥ, ꯀꯩꯗꯧꯒꯦ ꯅꯪꯕꯨ? ꯏꯁꯧ ꯂꯥꯡꯕꯗꯨ ꯈꯔ ꯂꯦꯞꯄꯣ. ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯂꯒ ꯂꯩꯔꯤꯗꯣ ꯋꯥꯗꯔꯕ? ꯂꯥꯡꯗ ꯌꯥꯔꯤꯕ꯭ꯔꯣ? ꯂꯥꯡ ꯇꯥꯕꯅꯤ. ꯂꯥꯡꯗꯅꯕ ꯊꯕꯛꯇꯤ ꯀꯅꯥꯅ ꯇꯧꯕꯤꯒꯦ? ꯑꯩ ꯑꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯀꯨꯞꯅꯣ ꯃꯌꯥꯝ ꯑꯁꯤꯕꯨ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯀꯣꯛ ꯁꯝꯆꯦꯠ ꯐꯥꯎꯕ ꯍꯥꯠꯄ ꯁꯪꯗ꯭ꯔꯕꯅꯤ. ꯐꯝꯗꯨꯅ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯒ ꯀꯣꯛ ꯁꯝꯆꯦꯠ ꯐꯥꯎꯕ ꯍꯥꯠꯄ ꯁꯪꯗꯦ ꯀꯥꯏꯗꯅ. ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯃꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯧꯔꯤ. ꯆꯠꯂꯣ, ꯀꯗꯥꯏꯗꯅꯣ ꯂꯩꯔꯨꯁꯣ. ꯂꯦꯝꯖꯥ ꯍꯧꯒꯠꯇꯨꯅ ꯊꯣꯛꯏ. ꯑꯌꯤꯡꯕꯤ ꯃꯈꯥ ꯇꯥꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ. ꯂꯦꯝꯖꯥꯅ ꯃꯄꯨꯅ ꯇꯨꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ. ꯃꯄꯨꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ. ꯄꯨꯄꯨ, ꯅꯪ ꯇꯨꯝꯂꯕ꯭ꯔꯣ? ꯇꯣꯟꯖꯥꯎꯅ, ꯇꯨꯝꯗ꯭ꯔꯤꯗ. ꯅꯄꯥꯕꯨ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯣ? ꯍꯜꯂꯛꯍꯧꯗ꯭ꯔꯤ. ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ ꯃꯥꯕꯣ. ꯑꯗꯨ ꯄꯨꯄꯥ, ꯋꯥꯔꯤ ꯂꯤꯕꯤꯌꯣ. ꯋꯥꯔꯤ ꯂꯤꯕꯤꯌꯣ ꯍꯥꯏꯕ? ꯂꯤꯊꯣꯛꯀꯦ. ꯏꯁꯨꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯤꯊꯣꯛꯀꯦ. ꯂꯦꯝꯖꯥꯅ ꯃꯨꯟꯅ ꯇꯥꯔꯤ. ꯇꯣꯟꯖꯥꯎꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯔꯤ. ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯎꯃꯪ ꯑꯃꯗ ꯁꯖꯤ ꯑꯃꯣꯝ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ. ꯃꯍꯥꯛ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯁꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤꯗꯣ. ꯎꯃꯪ ꯑꯗꯨꯗ ꯂꯩꯕ ꯁꯥ ꯃꯈꯜ ꯀꯌꯥꯒꯤ ꯃꯅꯨꯡꯗꯒꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯩ ꯑꯁꯤꯅꯤ. ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯐꯖꯩ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅ ꯅꯥꯄꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯁꯖꯤ ꯑꯗꯨꯅ ꯏꯁꯤꯡ ꯊꯛꯅꯤꯡꯂꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯆꯠꯂꯝꯃꯤ. ꯄꯨꯈ꯭ꯔꯤꯗꯨꯗ ꯈꯔ ꯀꯨꯝꯊꯔꯒ ꯃꯆꯤꯜꯂꯗꯨꯅ ꯏꯁꯤꯡꯗꯣ ꯊꯛꯂꯝꯕꯣꯏꯔꯦ. ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨꯅ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨꯕꯨ ꯎꯔꯒ
ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯁꯥ ꯑꯃ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯂꯩꯕ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯐꯟ ꯆꯣꯡꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡꯗ ꯇꯥꯕ ꯃꯃꯤ ꯑꯣꯏꯕꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯁꯥꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯊꯣꯏ ꯅꯥꯄꯜ ꯀꯥꯕ ꯃꯍꯥꯛꯇꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯏꯔꯥꯛꯅꯗꯨꯅ ꯑꯗꯨꯝ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯕ ꯑꯁꯤꯕꯨ ꯇꯥꯔꯒ ꯂꯦꯝꯖꯥꯅ ꯁꯠ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯄꯨꯄꯨ, ꯍꯧꯖꯤꯛꯀꯤ ꯁꯖꯤꯗꯣ ꯑꯩꯈꯣꯏ ꯃꯥꯒ ꯆꯞ ꯃꯥꯟꯅꯩꯀꯣ? ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯃꯍꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯌꯥꯝꯅ ꯇꯧꯋꯦ꯫ ꯄꯨꯄꯨꯕꯨꯁꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯤꯗꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯍꯩꯗꯦꯀꯣ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯄꯥꯜꯗ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯛꯏ, ꯇꯩꯃꯥ, ꯍꯣꯏ ꯇꯩꯃꯥ, ꯏꯄꯨ ꯇꯣꯟꯖꯥꯎ, ꯏꯃꯨꯡꯗ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯃꯄꯥꯜꯗ ꯊꯣꯛꯄꯤꯔꯛꯑꯣ꯫ ꯇꯣꯟꯖꯥꯎꯅ ꯃꯗꯨꯕꯨ ꯇꯥꯔꯗꯨꯅ, ꯃꯄꯥꯜꯗ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯤꯅꯦ, ꯁꯦ ꯑꯃꯨꯛꯇ ꯃꯄꯥꯜꯗ ꯊꯣꯛꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯜꯗ ꯊꯣꯛꯂꯝꯃꯤ꯫ ꯃꯄꯥꯜ ꯑꯗꯨꯗꯅ ꯇꯣꯝꯆꯥꯒ ꯅꯨꯄꯥ ꯑꯃꯒꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯥ ꯊꯕꯛ ꯁꯨꯐꯝꯗ ꯑꯁꯣꯛꯄ ꯑꯃ ꯌꯥꯎꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯁꯝꯗꯨꯅ ꯄꯨꯔꯛꯄꯅꯤ꯫ ꯇꯣꯟꯖꯥꯎꯅ ꯃꯆꯥꯅꯨꯄꯥꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯗꯨꯅ, ꯇꯣꯝꯆꯥ, ꯀꯃꯥꯏ ꯇꯧꯔꯤꯕꯅꯣ? ꯁꯦ ꯇꯞꯅ ꯀꯥꯈꯠꯁꯤ, ꯏꯃꯨꯡꯗ ꯄꯣꯊꯥꯁꯤ꯫ ꯏꯕꯨꯡꯉꯣ, ꯇꯞꯅ ꯀꯥꯈꯠꯁꯤꯀꯣ꯫ ꯇꯣꯝꯆꯥꯅ ꯍꯥꯏꯔꯛꯏ, ꯕꯥꯕꯥ, ꯎ ꯌꯥꯜꯂꯝꯕꯅꯤ, ꯎꯁꯥ ꯑꯃ ꯃꯊꯛꯇꯒꯤ ꯇꯦꯛꯇꯨꯅ ꯐꯠ ꯍꯦꯛꯇ ꯇꯥꯔꯛꯏ꯫ ꯈꯣꯡ ꯑꯁꯤꯗꯤ ꯍꯦꯛꯇ ꯅꯟꯁꯤꯟꯈꯤ, ꯆꯠꯄꯒ ꯌꯥꯗ꯭ꯔꯦ꯫ ꯁꯦ ꯏꯃꯨꯡꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯧꯈꯤꯁꯤ꯫ ꯂꯦꯝꯖꯥꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯃꯥꯗ ꯄꯥꯎ ꯇꯝꯃꯤ, ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯍꯜꯂꯛꯍꯧꯔꯦ, ꯃꯈꯣꯡꯗ ꯁꯣꯛꯍꯧꯋꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯌꯦꯡꯕꯤ ꯊꯨꯅ ꯃꯄꯥꯜꯗ ꯊꯣꯛꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯕꯨ ꯎꯔꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯖꯩ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯊꯕꯛ ꯇꯧꯕꯗ ꯅꯃꯤꯠ ꯅꯅꯥꯁꯤꯡꯅ ꯇꯧ ꯍꯥꯏꯗꯅ, ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ, ꯁꯣꯛꯂꯕꯅꯤꯅ ꯐꯔꯤꯅꯤ꯫ ꯇꯣꯟꯖꯥꯎ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯉꯝꯖꯗꯦ꯫ ꯍꯩ, ꯅꯄꯨꯔꯣꯏꯕꯅ ꯁꯣꯛꯂꯤꯕꯁꯦ ꯀꯃꯥꯏ ꯇꯧꯔꯤꯅꯣ, ꯀꯩꯗꯧꯔꯤꯅꯣꯗꯤ ꯍꯪꯗ꯭ꯔꯗꯨꯅ ꯏꯁꯧ ꯍꯥꯟꯅ ꯂꯥꯡꯉꯤꯅꯦ꯫ ꯅꯪ ꯉꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯍꯣ, ꯂꯥꯡꯗꯕ ꯌꯥꯗꯕ, ꯆꯦꯛꯁꯤꯟꯅ ꯇꯧꯔꯝꯂꯕꯗꯤ ꯃꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ? ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕꯁꯦ ꯇꯝꯕ ꯉꯝꯕ꯭ꯔꯥ? ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯏꯁ, ꯀꯔꯤ? ꯃꯁꯤꯕꯨ ꯑꯩꯅꯅꯦ ꯍꯥꯏꯕ? ꯍꯣꯏ, ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤꯅꯦ꯫ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯗꯨꯅ ꯆꯪꯈꯣꯜꯂꯕꯗꯤ ꯂꯟ ꯆꯪꯏ, ꯏꯃꯣꯏꯅꯨ ꯆꯪꯏ꯫ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯪꯕꯨ ꯂꯥꯏꯗ ꯍꯩ ꯑꯃ ꯂꯩ ꯑꯃ ꯀꯠꯈ꯭ꯔꯕ꯭ꯔꯥ? ꯅꯪꯁꯦ ꯅꯨꯄꯤꯅꯤꯗꯤ ꯍꯥꯏꯕꯕꯨ ꯅꯨꯄꯤꯒꯤ ꯂꯤꯆꯠꯇꯤ ꯆꯠꯇꯦꯅꯦ꯫ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯆꯥꯕ, ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯆꯠꯄ, ꯃꯁꯤꯕꯨ ꯅꯨꯄꯤꯒꯤ ꯁꯥꯖꯠꯂꯣ? ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯅꯤꯡꯊꯤꯖꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯄꯤꯖꯗꯨꯅ ꯆꯠꯈꯤꯕ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯂꯝꯕꯤꯗ, ꯊꯕꯛ ꯁꯨꯐꯝꯗ ꯑꯁꯣꯏ ꯑꯉꯥꯝꯈꯛ ꯅꯪꯂꯣꯏꯀꯣ꯫ ꯌꯨꯝꯒꯤ ꯃꯧꯁꯦ ꯂꯥꯏꯔꯦꯝꯕꯤꯅꯤꯅꯦ꯫ ꯉꯁꯤ ꯐꯥꯎꯕ ꯑꯁꯤꯗ ꯑꯩꯅꯕꯨ ꯅꯈꯣꯏꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯈ꯭ꯔꯕꯒꯦ? ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦꯗꯅ, ꯅꯔꯝ ꯆꯠꯇꯧ ꯈꯔꯁꯨ ꯁꯦꯝꯗꯣꯛꯄ ꯇꯝꯃꯨ꯫ ꯑꯌꯦꯡꯕꯤ ꯃꯀꯨꯕꯣꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯃꯥꯏ ꯏꯀꯥꯏꯒꯦꯗꯦ ꯍꯥꯏꯗ꯭ꯔꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯎꯔꯝꯃꯤ꯫ ꯀꯔꯤ? ꯑꯩꯕꯨ ꯑꯗꯨ ꯌꯧꯅ ꯍꯥꯏꯔꯕ? ꯐꯩ, ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤꯁꯨ ꯉꯁꯤꯗꯒꯤꯗꯤ ꯑꯃꯠꯇ ꯇꯧꯔꯔꯣꯏ꯫ ꯌꯦꯡꯒꯦ, ꯀꯅꯥꯅ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦ꯫ ꯅꯍꯥꯟ ꯃꯈꯩ ꯅꯈꯣꯏꯗꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯇꯣꯟꯖꯥꯎꯗꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯅꯨꯄꯥꯗꯨꯗ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯃꯤꯗꯕꯨ ꯉꯥꯎꯒꯦ ꯍꯥꯏꯅꯕꯨ ꯉꯥꯎꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯁꯥ ꯁꯟ ꯑꯣꯏꯔꯕꯗꯤ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯄ ꯌꯥꯕꯅꯤ꯫ ꯃꯗꯨꯃꯛꯁꯨ ꯅꯠꯇꯕꯅ, ꯏꯕꯨꯡꯉꯣ, ꯌꯥꯔꯅꯤ, ꯏꯆꯥꯁꯦ ꯑꯩ ꯑꯗꯨꯝ ꯄꯨꯁꯤꯜꯂꯒꯦ꯫ ꯏꯕꯨꯡꯉꯣꯅ ꯃꯍꯥꯛꯄꯨ ꯌꯨꯝ ꯐꯥꯎꯕ ꯄꯨꯕꯤꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯆꯠꯆꯔꯣ꯫ ꯅꯨꯄꯥ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯆꯥꯅ ꯍꯥꯏ, ꯅꯨꯄꯤ, ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣ? ꯑꯩꯅ ꯁꯣꯛꯂꯤꯕꯁꯤ ꯀꯝꯗꯧꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯪꯒꯦꯗꯤ ꯂꯩꯇꯦ꯫ ꯍꯣ, ꯃꯗꯨ ꯍꯪꯂꯒ ꯀꯔꯤ ꯀꯥꯟꯅꯒꯗꯣꯏꯅꯣ? ꯁꯣꯛꯂꯤꯕꯗꯣ ꯐꯔꯛꯀꯅꯤ ꯍꯥꯏꯕ꯭ꯔꯣ? ꯅꯨꯄꯤ, ꯅꯪ ꯌꯥꯝꯅ ꯍꯦꯟꯃꯜꯂꯕꯅꯤꯀꯣ꯫ ꯅꯪꯒꯤ ꯏꯁꯧ ꯑꯁꯤꯅ ꯑꯩꯅ ꯑꯁꯨꯝꯅ ꯑꯣꯏꯕꯅꯤꯀꯣ ꯅꯪ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯌꯥꯔꯦ, ꯏꯃꯨꯡꯗ ꯄꯣꯊꯥꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯣꯟꯖꯥꯎꯅ ꯃꯆꯥꯅꯨꯄꯥꯕꯨ ꯁꯧꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯐꯠꯇꯕ ꯃꯤꯒꯤ ꯄꯨꯛꯆꯦꯜꯗꯤ ꯂꯥꯡꯍꯦꯛꯃꯨꯛ ꯄꯤꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯌꯦꯡꯕꯤꯒꯤ ꯃꯐꯝꯗ ꯐꯅ ꯈꯟꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯃꯗꯤ ꯂꯩꯔꯝꯗꯦ꯫ ꯍꯦꯟꯅ ꯑꯗꯨꯝ ꯏꯁꯧ ꯂꯥꯡꯂꯝꯃꯤ꯫
Asumna nongma asum haujin khirami. Tonjausu ahalga oirakpaga machanupana anaba phattana leibagi wakhalduga punchin khiduna. Mahaksu tasengna anaba haibadu oirami. Tomjasu makhongdu sokhiba adu kharadi phare haibabu mapung phanadi phatri. Mapung phana phattaba asina thabak subasu chatpa ngamlamde. Masina makhoigi imung adu asum waba haibadu oiraklami. Waraga ayingbina isaw langba adusu hene helaklami. Ayingbina asumna isaw langli. Iku phangli siramdagi phamungdagi hendokpa ngamdana leiri. Ipuroiba phangi makhong soktuna leiri. Yumsida sel thokpa thabak suba midi amatta lektre. Hanadi ipuroiba asina sel tanduna imung ase purambani. Mahakna makhong soktuna laikiba numit adudagi hauduna imung ase waba asum henjilakli. Ayingbi aina tawgadaba sibu karino. Ichahasiga handakti toina charasu heli. Tomchana nangbo tumina layu kaidoge. Aduk yamna isaw langba sibu karino. Nahak thak imung ase tumba mangba soiroi ko. Ho tainaro aingonda loina tainaro. Mane masipom na mag-ase aina loina thukan mangaktani. Mane aidi phattabine aidi mi phatta. Hoy nangi phatriba naram chatado semdoke haibadi nang ngasi phawba khandringe. Nupi nang bo mukta wakhal khalu kaidoge. Nang na ingtapi nupi mo oiramlabadi ngasi asumna oiribase oiramloi ko. Aidi mi ga manadabine matam pomnamakta aina lanba ngaktani. Tainaro aingonda loina tainaro. Hoy haibide haini nang hayeng tungda soidana ningamakloy ko. Ningamdabana pirakpa chainadi khangba ngamdabani. Asumna makhoi ani leiri. Tonjauna hipna wakhalda khalli. Aroiba matam haibadu oikrabadi phanida. Ai makha tane hingningdre. He mapu aibu loshinbiro. Ai tasengna hingba pamdre. Asi khanduna mamit anidagi pirang sinthai. Madubu manakta phamliba masunupa lemjana uraduna. Pupu nang amuk kaplabra kaigino nangna adum hekta kapliba siba se ai daithokpige. Asi haiduna mapugi mitlu pirang adubu daithokpi. Pupua mathangdadi kaplaganu ko pupuna kapase ai nungaiteba. Ipugi lemja ipubu kari hayu haibado. Ipubu nuksiribasi nang kakta ngaira male. Aidi ima nungshide ma yamna phatte pupubu mana thina tawbi aidi pupuna ihen nungshi. Nangdi sagai asigi atangba ini ipugi lemja nangna hayeng chawraga chawba mapung pharaba kanta napana pu aikhoigi liklam tungbu ilauko sagai asigi pagi parep talau pugi purep yauruko isutani ipuna khwaidagi nungsiba asisu isutani nungayai phana leirauko. Pupua ado ngarang su sak thongde pabung su naraga lei aikhoi kari chadoino. Masunupagi wafam masida tonjau magi thamoi adudi hena maichak phangba haibado oiri. Kapthokpadi ngamjada mahak wana khangli. Aigi punchi asidi ngasi hayeng tamba ngamdre. Aidi chatlagani nakhoi pumbabu thadoktona. Pupua kadaida jatoino haise aishu lake. Ishudi lakpa yaroye. Ipu ithantana chatkadauribani. As tali aishu lake aishu pupuga jatoine. Masunupana karisu khangzada haizariba wafam adubu tabada hena dum kapninglakle mahak. Asum tawna tonjau nongmanini wana leiramlaga siri. Tomcha mapagi asiba hakchang adubu konduna kapli. Pokjal phaba tonjauni mahakna leikhidabada miyoi khudingmakki thamoida nungaitaba haibado loina phaunarami. Pikliba lemjana mapubu kauduna kapli. Pupu se haugatlo pupuna chakrabadi aige wari kanana lebigandi ai pupu yamna nungsiye se pupu haugatloba. Mapada yengduna hai. Pabo pupu semukta khamo pupuna tomle semukta haudo pabo. Mamada amuk hai. Ima pupu si kainom tawkre. Tomchana machanu pabo mathada chetna konchintuna hai. Ipagi bunga nangina puse nangbu thadoktuna chatkrene pabungna khamba yadre. Yaroi pupu chakibe yaroi aidi pupuga leigani.
ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯆꯩ ꯇꯣꯝꯆꯥꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯌꯦꯡꯕꯤꯁꯨ ꯍꯟꯗꯛ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯒꯨꯝꯅ ꯀꯜꯂꯨꯔꯕ ꯊꯃꯣꯏ ꯑꯗꯨ ꯄꯦꯊꯔꯛꯄꯒꯨꯝ ꯇꯧꯔꯔꯤ ꯃꯇꯝ ꯀꯨꯏꯅ ꯇꯥꯔꯨꯗ꯭ꯔꯕ ꯅꯣꯡꯅ इखंग खंगहौदना तारकपगुम थोक्लरी मिटलू अनीदगी पिरांग सिंथरई नुपी खरना असुमना चिबोन चिबोन हाइनै तादस्या मबुक ओंथोकना फख्रबनी अदुबो ममोंग नुपी असि हेक लाकपदगी नुंगाइबा हाइबदो करीमता फंखिद्रबनी नुंगसिदा तादस्या अदुनिनी लाइनिंगदुना इंग तपना लेजरंबा महाकी इमुंगनी नुपी हाइबस्या ओंथोकना फत्तबा जानिको महाकुंबने इमौ ओइगदबगी सरुप इमौगा थिजररोइको ऐ अफब नुपीसु लैरिबनिदा अदुबो मियोइबगी लाइबक असिना तंबा ngamdaba असिदि हो मदु पुंबा ओइदुनसु मागुंबी नुपीदिन्या इमौ ओइबा खक पामजदेको खरा अमनसु हाइनै मपामदो नातै कया चारमलोइनि मियोइबगी साजत लिचत हाइबसे मागी हौरकफम मदुगी मतुंग इनबनी अफब इमुंगदगी अफब मी थोक्लकपा हाइबसी हौना सानी इबुंगो तोमचासु मखोंग सोकपा अदु फत्तदुना लैरिबनी महाकना नुपीनी पुमनमक ngamnaba hotnaba tai madubu natro mayamna akhang kanbi nupi haina hainaribasya khangdreda iche mi phattabagi masingna asum hengalakpa asida karibo haigadabano khangdre pumnamak asibu taruraga ayingbi mathamoy adu nungsirakle asengbani mahakna mapam lamdam aduda lairingaidadi kena mauna lairi thabak mana amata surakte mashina mahakna mayum palaba matamda yumgi kupnom sing phajana tawba haidabani aina apangu wakhal oirubana ikobulana laurore lining pare jettuna punchigi masak bu khangna bu hotna jariba makhoibu mirimni thaulai tabane haina khalore ai lale ai ki wakhal asilale iporoi babu aina matam pumbada ai gi makhada thamna bu hotna ki pumna makase tayona ramle napidi mapuroi bagi marum thopna hingjabani aina asoi aran kaya tawkiba aduna maram oiduna imunga sida awaba nangbani iporoi babu anaba haibado oihankibani maikai mari dagi nilakliba aigi sajaki wahai singase ai taba ngamtre makai mapa ai dressingna lankre ayingbi pena kapjari ayingbi na kapliba adobo tomchana uraduna hai hai karigino nangna kapliba adobo kapkano nakhol du taningde chalo nangi nungaiba mafam ama thiduna makhoi mapa ai dressingna ningamaktre iku du na leiringai nongbata aina phajaba wahai haikide phajana thogal tawkide aigi mapok ase kayada tonkrabano nangi mikki piado tani toksinabani nangbu kappa haibra ai sumini ai su thamoi pale ai sumi nungsi phaw aina apangbu wakhal oirubana nakhoi pumba bula ana lauki ipuroi babu aina karisu laitana khanki ichabu matam chani yeksinde pumnamak aina lanbane tonjawgi aroiba mathau manga madubu pangthokli numit adumasu haukhri masida pikliba lemjana mabukningda khalli aigi ibudo makhoigi haktaktagi leiramlaba lining bagi chatnabi ase aina muk makha samthagani kangkhulla simul haloi ipa ipugi khubamda amuk hanjin mangambra yenglage pai mapibuk phattabi palem ima mahakki manakta ai laikraroige hayeng haiba numit asidagi ai lamboi khrage lamboi duna ai chatkrage mamagi pokjelbu munna khangba lemjana apokpi mamabu yamna warau jarami warau bagi mayai asina mamagi manaktagi mahak tamna chatkrage haina khalli mathangi numitni aying bitumba hogalai mahakna tumba hogalakpada machanupa adu leiramdre mahak mihul swai lawi machabu kauduna thijai imagi bungo imagi lemja nangbu kadai da leibage imagi bungo tomchana kaidaurabage ne nupi nangna ayoksida muk lauribaduna makhoi mapa icha du leiramdre icha lemja du leiramdre ha icha leiramdre haiba makhoi anina machanupa bu kauduna therami adubu phangba kauba leiramde masida makhoi anigi mathamoi adudi yamna wajarami tanja aduda thongalgi lambi aduda
ꯑꯉꯥꯡ ꯑꯃ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯂꯦꯝꯖꯥꯅꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯉꯛꯆꯩ꯫ ꯑꯌꯤꯡꯕꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ?" ꯇꯣꯝꯆꯥꯅ ꯑꯃꯨꯛ, "ꯀꯔꯤꯅꯣ? ꯅꯪꯅ ꯅꯔꯨꯒ ꯀꯣꯛꯂꯤꯕꯗꯨꯅ?" ꯂꯦꯝꯖꯥ ꯃꯔꯨ ꯀꯣꯛꯏ꯫ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯂꯩꯉꯥꯡ ꯁꯪꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯏꯃꯥ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯆꯥ ꯑꯩ ꯂꯝꯕꯣꯏꯔꯕꯅꯤ꯫ ꯂꯥꯏꯋꯣꯏꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯄꯥꯒꯤ ꯄꯥꯔꯦꯞ ꯇꯥꯜꯂꯒꯦ, ꯄꯨꯒꯤ ꯄꯨꯔꯦꯞ ꯌꯧꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯏꯄꯨꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕ ꯊꯧꯒꯥꯏ ꯑꯁꯦ ꯅꯆꯥ ꯑꯩꯅ ꯄꯥꯡꯂꯒꯦ꯫ ꯑꯩ ꯉꯁꯤꯗꯒꯤ ꯂꯝꯕꯣꯏꯔꯕꯅꯤ." "ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ." ꯇꯣꯝꯆꯥ ꯑꯃꯗꯤ ꯑꯌꯤꯡꯕꯤꯅ ꯃꯆꯥꯅꯨꯄꯥꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯖꯥ ꯃꯄꯥ ꯃꯄꯨꯒꯤ ꯏ ꯑꯗꯨꯃꯛ ꯂꯧꯈꯤꯕꯅ ꯍꯥꯏꯈꯤꯕ ꯋꯥꯗ ꯍꯣꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯦꯝꯖꯥ ꯂꯝꯕꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯇꯣꯝꯆꯥ ꯑꯃꯗꯤ ꯑꯌꯤꯡꯕꯤꯅꯁꯨ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯈꯤꯔꯝꯃꯤ꯫